ꯌꯥꯡꯒꯣꯏꯁꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯍꯥꯏꯅꯕ ꯂꯥꯛꯄꯒꯤ ꯋꯥ ꯑꯃ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯑꯩ ꯌꯥꯕ ꯉꯝꯃꯣꯏ꯫ ꯅꯈꯣꯏ ꯃꯁꯦꯜꯁꯨ ꯏꯈꯪ ꯈꯪꯅꯕ ꯍꯥꯏꯗꯅ꯫ ꯑꯩ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯌꯥꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛ ꯍꯣꯔꯦꯟ ꯍꯦꯛꯇ ꯂꯨꯍꯣꯡꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯕꯨꯡ, ꯅꯨꯄꯥꯗꯨ ꯀꯅꯥ? ꯗꯣꯛꯇꯔ ꯅꯣꯡꯁꯥꯕꯅꯤꯅꯦ꯫ ꯌꯥꯡꯒꯣꯏꯁꯅ ꯅꯣꯡꯁꯥꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯋꯥꯏ ꯂꯨꯇꯣꯟ ꯍꯦꯛ ꯁꯥꯠꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯁꯥꯕ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯆꯤꯜ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯅꯠꯇꯕ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃ ꯀꯔꯝꯅ ꯈꯜꯂꯨꯕ ꯉꯝꯒꯅꯤ? ꯄꯥꯕꯨꯡ, ꯗꯣꯛꯇꯔ ꯅꯣꯡꯁꯥꯕ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝꯅ ꯂꯣꯏꯅꯕ ꯈꯟꯅꯕ ꯅꯠꯇꯅ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯃꯠꯇꯅ ꯈꯟꯅꯕ ꯂꯩꯇꯦ꯫ ꯈꯪꯅꯗꯅ ꯂꯨꯍꯣꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯑꯗꯨꯒ ꯅꯕꯥꯅꯤꯗꯤ ꯁꯨꯈꯪꯃꯛ ꯈꯪꯅꯗꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯁꯦ ꯆꯥꯛꯊꯣꯡꯕꯤ ꯁꯥꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯄꯥꯕꯨꯡ꯫ ꯍꯌꯦꯡ ꯈꯣꯡꯐꯝ ꯍꯟꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯀꯥꯟ ꯋꯥꯈꯜ ꯆꯥꯅꯔꯛꯇ꯭ꯔꯗꯤ ꯀꯝꯗꯧꯕ? ꯄꯥꯕꯨꯡ, ꯂꯥꯏ ꯄꯥꯔꯠꯅꯔ ꯈꯟꯕꯁꯤꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯟꯖꯒꯦ꯫ ꯑꯩꯈꯣꯏꯅꯕꯨ ꯅꯈꯣꯏꯒꯤ ꯐꯠꯇꯅꯕ ꯁꯤꯟꯒꯗ꯭ꯔꯅꯦ? ꯄꯥꯕꯨꯡꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯅꯕ ꯁꯤꯜꯂꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯅꯪꯅ ꯈꯜꯂꯤꯕ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯣꯏ ꯈꯜꯂꯤꯕ꯭ꯔꯥ? ꯇꯧꯅꯨꯀꯣ ꯏꯕꯦꯝꯃ, ꯇꯧꯅꯨ, ꯇꯝꯐꯥꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯌꯥꯡꯒꯣꯏꯁꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤ꯫ ꯑꯍꯦꯟ ꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯄꯥꯕꯨꯡ, ꯌꯥꯝ ꯇꯛꯁꯤꯟꯗꯅ ꯇꯧꯔꯨꯅꯨꯀꯣ, ꯇꯞꯅ ꯀꯣꯟꯅ ꯊꯦꯝꯃꯒ ꯇꯧꯁꯤ꯫ ꯅꯣꯏꯁꯨ ꯈꯪꯉꯤꯗꯨꯅꯤ ꯃꯥꯗꯤ ꯀꯔꯝ ꯇꯧꯏ ꯍꯥꯏꯕ꯫ ꯈ꯭ꯋꯥꯏꯉꯝꯕꯒ ꯇꯝꯐꯥꯒꯁꯨ ꯇꯨꯃꯤꯟꯅ ꯇꯥꯏ꯫ ꯂꯣꯏꯖꯤꯡꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯉꯛꯑꯒ ꯂꯩꯁꯤꯂꯦꯟꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤ ꯂꯩꯔꯝꯗꯦ꯫ ꯃꯊꯟꯇ ꯑꯃꯨꯛ ꯆꯠꯂꯝꯃꯅꯤ ꯍꯥꯏꯕ ꯈꯟꯕꯗ ꯂꯣꯏꯖꯤꯡ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯐꯣꯟ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯋꯥꯆꯦꯞ ꯍꯥꯟꯅ ꯍꯦꯛ ꯆꯪꯉꯨꯔꯦ꯫ ꯊꯝꯃꯝꯃꯤꯕ ꯏꯁꯇꯦꯇꯁꯇꯨ ꯃꯥꯁꯨ ꯎꯔꯦ꯫ ꯂꯩꯁꯤꯂꯦꯟꯕꯤꯅꯁꯨ ꯎꯔꯝꯃꯅꯤ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯀꯣꯛꯆꯥꯎꯕꯤ ꯉꯥꯛꯇꯪ ꯀꯥꯏ ꯂꯣꯏꯖꯤꯡ, ꯎꯕꯤꯔꯝꯗꯕꯤ ꯍꯥꯏꯅ ꯈꯟꯕꯗ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃꯇ ꯃꯤꯒꯤ ꯏꯁꯇꯦꯇꯁ ꯆꯪꯂꯒ ꯌꯦꯡꯒꯟꯗꯕ ꯂꯣꯏꯖꯤꯡ ꯉꯁꯤꯗꯤ ꯂꯥꯏꯅ ꯏꯟꯁꯤꯜꯂꯛꯄꯒꯨꯝꯅ ꯍꯦꯛ ꯆꯪꯉꯨꯔꯦ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯁꯤꯂꯦꯟꯕꯤꯗꯨ ꯆꯪꯉꯛꯂꯦ꯫ ꯂꯣꯏꯖꯤꯡ ꯂꯩꯔꯤꯗꯨ ꯎꯔꯁꯨ ꯃꯥ ꯎꯁꯤꯟꯅꯗꯦ꯫ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯒꯦ ꯇꯧꯕꯗꯨꯗ ꯂꯣꯏꯖꯤꯡꯅ, ꯂꯦꯝꯕꯤ, ꯉꯥꯏꯀꯣ, ꯗꯣꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯂꯩꯁꯤꯂꯦꯟꯕꯤ ꯈꯨꯝꯗꯕꯤ ꯂꯣꯏꯖꯤꯡꯗ ꯃꯨꯟꯅ ꯌꯦꯡꯉꯝꯃꯒ ꯊꯣꯛꯈꯤꯒꯦ ꯇꯧꯏ꯫ ꯂꯣꯏꯖꯤꯡ ꯑꯃꯨꯛꯀꯁꯨ, ꯀꯔꯤ ꯇꯧꯔꯒꯦ? ꯀꯔꯤ ꯍꯥꯏꯔꯛꯑꯒꯦꯕ? ꯂꯩꯁꯤꯂꯦꯟꯕꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯝꯗꯕꯤ ꯊꯣꯛꯈ꯭ꯔꯦ꯫ ꯂꯣꯏꯖꯤꯡꯁꯨ ꯈꯪꯂꯦ ꯂꯩꯁꯤꯂꯦꯟꯕꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯍꯥꯏꯕ, ꯑꯗꯨꯅ ꯃꯥꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯩꯗꯣ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯣ ꯌꯥꯔꯤꯈꯩ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯑꯕꯅꯤ꯫ ꯑꯗ ꯂꯝꯕꯤꯗ ꯏꯃꯥꯅ ꯑꯊꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯔꯛꯄꯗꯨꯗ ꯆꯠꯂꯨꯔꯦ꯫ ꯂꯩꯁꯤꯂꯦꯟꯕꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯒ ꯂꯣꯏꯖꯤꯡꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯗꯗꯥꯅ ꯆꯠꯄ ꯇꯧꯕ ꯊꯕꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯐꯝ ꯊꯣꯛꯇꯦ꯫ ꯑꯄꯥꯝꯕꯗ ꯆꯠꯄꯤꯌꯨ, ꯑꯄꯥꯝꯕꯗꯨꯗ ꯇꯧꯕꯤꯌꯨ꯫ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯅꯣꯡꯃꯇ ꯗꯗꯥ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧꯗꯤ ꯇꯧꯈꯤꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯤꯗ ꯂꯩꯕꯁꯤꯁꯨ ꯄꯥꯝꯗ꯭ꯔꯁꯨ ꯗꯗꯥ ꯑꯥꯗ ꯂꯩꯔꯨꯒꯦ ꯍꯥꯏꯔꯁꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯁꯣꯟꯕꯤ ꯏꯃꯥ, ꯑꯕꯣꯛ ꯑꯃꯗꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯏꯃꯨꯡꯁꯤꯒꯤ ꯈꯟꯗꯕ ꯌꯥꯗꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ? ꯂꯩꯁꯤꯂꯦꯟꯕꯤ ꯋꯥꯐꯝ ꯈꯔꯗꯣ ꯉꯥꯡꯂꯝꯂꯒ ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯣꯏꯖꯤꯡꯁꯨ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯜꯂꯒ ꯂꯦꯞꯂꯒ ꯂꯩꯍꯧꯏ꯫ ꯑꯍꯟ ꯃꯈꯩꯅ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯕꯒꯤ ꯋꯥꯐꯝꯁꯤ ꯅꯣꯡꯁꯥꯕꯗꯤ ꯈꯪꯂꯝꯗꯦ꯫ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯑꯣꯏꯕ ꯍꯦꯜꯊ ꯀꯦꯝ ꯑꯃ ꯈꯔ ꯂꯥꯞꯄ ꯂꯝ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯌꯥꯝꯗꯣ ꯑꯁꯨꯝ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯑꯍꯟ ꯑꯣꯏꯔꯕꯤ ꯑꯃ ꯁꯝꯗꯨꯅ ꯂꯥꯛꯃꯤꯟꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯛꯄꯒꯗꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗꯨꯅ ꯑꯣꯏꯅ ꯁꯝꯕꯤꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯅꯤꯡꯗ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯏꯆꯝ ꯆꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡꯅꯤ, ꯀꯦꯁꯤꯟ ꯇꯩꯁꯤꯟꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯅꯤꯡ ꯌꯧꯅ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯗꯒꯤ ꯅꯨꯡꯁꯤꯔꯕ ꯁꯝꯕ꯭ꯔꯩ ꯃꯅꯥꯒꯤ ꯆꯤꯡꯍꯤ ꯃꯅꯝꯗꯨꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯨꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯁꯨꯝꯅ ꯏꯆꯝ ꯆꯝꯅ ꯅꯤꯡꯊꯤꯖꯕꯤꯁꯨ ꯂꯩꯔꯝꯂꯤ ꯈꯜꯂꯨꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯚꯣꯂꯨꯟꯇꯤꯌꯔ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯈꯪꯕ ꯑꯃꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ, ꯂꯟꯂꯩ, ꯈꯣꯡꯅ ꯂꯥꯛꯏꯔꯣ?
ꯑꯩꯉꯣꯟꯗ ꯐꯣꯟ ꯀꯣꯛ ꯇꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯣ? ꯍꯣ ꯑꯩꯒꯤ ꯁꯤꯔꯨꯝ ꯅꯔꯨꯝ ꯄꯥꯏꯖꯕ ꯐꯣꯟꯗꯣ ꯉꯁꯥꯏ ꯐꯤ ꯁꯨꯕꯗ ꯕꯥꯜꯇꯤꯟꯗ ꯇꯥꯁꯤꯟꯈ꯭ꯔꯦ. ꯃꯁꯥꯒ ꯕꯦꯇ꯭ꯔꯤꯒ ꯇꯣꯈꯥꯏ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯆꯦꯡꯐꯨꯗ ꯂꯩꯍꯧꯔꯕꯅꯤ. ꯑꯗꯨꯅꯅꯤ. ꯍꯩꯃ, ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯥꯃ ꯂꯩꯕꯥꯛ ꯆꯥꯎꯗ ꯇꯧꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯂꯩꯍꯧꯗꯦ. ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯁꯛꯀ ꯎꯒꯦ ꯐꯪꯉꯛꯇꯦ. ꯐꯔꯦꯁꯦ, ꯗꯣꯛꯇꯔꯁꯤꯡꯗ ꯑꯕꯣꯛꯀꯤ ꯃꯁꯥꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯅꯣꯗꯣ ꯍꯥꯏꯔꯒ ꯌꯦꯡꯊꯣꯛꯍꯜꯍꯧꯔꯁꯤ. ꯑꯕꯣꯛ, ꯗꯣꯛꯇꯔꯅ ꯍꯪꯕꯗ ꯐꯖꯅ ꯈꯨꯝꯃꯨꯀꯣ. ꯀꯔꯤ ꯍꯥꯏꯕꯅꯣꯅꯦ? ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ. ꯂꯩꯔꯤꯁꯦ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯑꯕꯣꯛꯅꯦ ꯑꯅꯥꯕꯗꯣ ꯑꯗꯨꯗꯣ ꯌꯦꯡꯕ ꯂꯥꯛꯏꯅꯦ. ꯍꯣꯔꯦꯟꯅꯦ ꯃꯣꯏꯅ ꯍꯪꯉꯛꯄꯗꯅꯦ ꯐꯖꯅꯅꯦ ꯈꯨꯝꯃꯣ ꯍꯥꯏꯕ. ꯑꯁꯤꯕꯨ ꯗꯣꯛꯇꯔꯅꯦ? ꯍꯦꯔꯥ ꯕꯦꯃꯥ, ꯅꯠꯇ ꯃꯥꯜꯂꯦꯗ. ꯗꯣꯛꯇꯔꯗꯤ ꯀꯣꯠ ꯑꯉꯧꯕ ꯑꯃ ꯂꯤꯠꯄꯗꯥꯏꯅꯦ. ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯗꯣꯛꯇꯔꯅꯦ? ꯑꯁ, ꯑꯕꯣꯛꯁꯤꯃ ꯀꯔꯤꯅꯣ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯪꯉꯤꯗꯨꯕꯣ? ꯁꯥꯎꯕꯤꯅꯨꯀꯣ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯉꯥꯡꯉꯣꯏ ꯈꯪꯗ꯭ꯔꯕꯅꯤ. ꯅꯣꯡꯁꯥꯕ ꯅꯣꯛꯃꯤ ꯇꯧꯔꯒ. ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯑꯍꯜꯅ ꯉꯥꯡꯕꯕꯨ. ꯑꯗꯣ ꯑꯕꯣꯛꯀꯤꯁꯤ ꯀꯔꯤ ꯑꯣꯏꯅ ꯉꯝꯗꯕꯅꯣ? ꯑꯕꯣꯛ, ꯗꯣꯛꯇꯔꯅꯅꯦ ꯍꯪꯉꯤꯁꯦ ꯈꯨꯝꯃꯣ. ꯈꯨꯝꯃꯣꯏꯗ, ꯑꯩ ꯇꯜꯂꯤ. ꯍꯩꯃꯥ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯅꯥꯔꯤꯗꯣ ꯀꯔꯝꯃꯥꯏꯅ ꯐꯗꯣꯏꯅꯣ? ꯇꯣ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯔꯒꯦ. ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯑꯕꯣꯛꯀꯤꯁꯦ ꯃꯤꯠꯁꯨ ꯅꯥꯕꯀꯣ, ꯑꯗꯨꯒꯅꯦ ꯅꯥꯀꯣꯡꯁꯨ ꯉꯔꯪ ꯑꯗꯨꯝ ꯉꯪꯉꯒ ꯂꯩ ꯍꯥꯏꯕꯀꯣ. ꯑꯗꯣ ꯁꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯣꯡꯁꯥꯕꯅ. ꯑꯕꯣꯛ, ꯑꯩ ꯑꯝꯇ ꯌꯦꯡꯒꯦꯁꯦ. ꯃꯤꯠꯁꯦ ꯀꯃꯥꯏ? ꯀꯦꯇꯔꯦꯛ ꯑꯣꯏꯗꯧ ꯃꯥꯜꯂꯦꯅ ꯑꯩꯈꯣꯏꯒꯤ ꯏꯅꯦ ꯂꯧꯕ ꯃꯥꯃꯅꯗꯤ ꯍꯥꯏꯔꯝꯃꯤ. ꯑꯗ ꯃꯁꯥꯗꯤ ꯗꯣꯛꯇꯔ ꯑꯃꯨꯛ ꯑꯣꯏꯗꯕꯅꯤꯅ ꯗꯣꯛꯇꯔ ꯑꯁꯦꯡꯕꯗꯤ ꯌꯦꯡꯊꯣꯛꯍꯟꯅꯤꯡꯕ. ꯗꯤꯁꯄꯦꯟꯁꯔꯤ ꯑꯃ ꯂꯩꯔꯤꯅꯦ ꯇꯧꯔꯤꯁꯤꯁꯨ ꯁꯪꯒꯣꯟ ꯑꯣꯏꯗꯅ ꯂꯩꯔꯤ. ꯑꯅꯥꯕ ꯌꯥꯎꯔꯛꯄꯗ ꯊꯪꯅꯕ ꯈꯨꯜ ꯇꯥꯅ ꯆꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ. ꯃꯤꯁꯤꯡꯒ ꯌꯥꯝꯖꯗꯕꯁꯤꯗ ꯀꯅꯥꯝꯇ ꯎꯁꯤꯠꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯂꯝꯁꯤ. ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯃꯊꯪ ꯇꯧꯔꯛꯄꯁꯤꯗ ꯅꯣꯡꯁꯥꯕ ꯌꯥꯝꯅ ꯇꯥꯅꯤꯡꯕ ꯏꯁꯩ ꯑꯃꯒꯨꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯝ ꯇꯥꯔꯤ. ꯅꯨꯄꯤ ꯃꯆꯥꯗꯨ ꯀꯣꯟꯅ ꯊꯪꯗ ꯃꯤꯅ ꯀꯔꯤ ꯈꯜꯂꯝꯃꯅꯤ ꯈꯜꯂꯛꯑ ꯃꯥꯜꯂꯤ. ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯈꯤ. ꯅꯣꯡꯁꯥꯕꯅ ꯍꯥꯏꯔꯛꯏ. ꯌꯥꯝꯅ ꯊꯨꯅ ꯁꯔꯀꯥꯔꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯛꯄ ꯑꯣꯏꯁꯅꯨ. ꯑꯕꯣꯛꯀꯤꯁꯦ ꯀꯦꯇꯔꯦꯛ ꯑꯣꯏꯒꯅꯤ. ꯁꯔꯖꯔꯤ ꯃꯆꯥ ꯑꯃ ꯇꯧꯔꯒꯗꯤ ꯄꯨꯡꯐ ꯐꯔꯅꯤꯗ. ꯑꯊꯨꯕꯗ ꯑꯣꯞꯊꯥꯜꯃꯣꯂꯣꯖꯤꯁ ꯍꯥꯏꯕꯗꯤ ꯃꯤꯠꯀꯤ ꯁꯔꯖꯟ ꯑꯃꯒ ꯇꯥꯟꯅꯕꯅ ꯐꯒꯅꯤ. ꯑꯕꯣꯛꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤꯕ, ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯒꯦ? ꯊꯥ 5-6 ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯃꯤꯠꯀꯤ ꯍꯤꯗꯥꯛ ꯃꯍꯤ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯒ ꯂꯩꯔꯨꯕꯅꯤ. ꯗꯣꯛꯇꯔ, ꯑꯕꯣꯛꯀꯤꯁꯤ ꯐꯔꯔꯣꯏꯗ꯭ꯔꯥ? ꯀꯔꯤꯒꯤ ꯐꯔꯣꯏꯗꯣꯏꯅꯣ? ꯑꯗꯣ ꯑꯕꯣꯛꯁꯦ ꯆꯍꯤ ꯀꯌꯥꯗꯤ ꯁꯨꯔꯒꯦ? ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯅ ꯃꯕꯣꯛꯇꯨꯗ. ꯑꯕꯣꯛꯀꯤꯅꯦ ꯆꯍꯤ ꯀꯌా ꯁꯨꯔꯒꯦꯌꯦ? ꯀꯔꯤ ꯍꯥꯏꯕꯅꯣ? ꯍꯣ, ꯑꯕꯣꯛꯀꯤ ꯆꯍꯤ ꯍꯥꯏꯕ. ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯑꯕꯣꯛꯅ ꯇꯥꯗ꯭ꯔꯒ ꯌꯥꯔꯦ, ꯆꯍꯤꯗꯣ ꯍꯥꯏꯔꯛꯑꯣ. 65 ꯍꯥꯏꯔꯛꯂꯝꯃꯅꯤ. ꯀꯔꯤꯒꯤꯅꯣꯅꯦ? ꯍꯣ, ꯗꯣꯛꯇꯔꯅ ꯍꯪꯉꯤꯕ ꯑꯗꯨꯒꯤꯅꯦ. ꯅꯣꯡꯁꯥꯕꯅ. ꯆꯍꯤ 65 ꯌꯥꯝꯅ ꯑꯍꯟꯗꯤ ꯅꯠꯇꯦꯅꯦ. ꯍꯣꯏ, ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯅꯥꯀꯣꯡꯁꯤꯅꯅꯦ ꯗꯣꯛꯇꯔ, ꯑꯕꯣꯛꯁꯦ ꯀꯩꯊꯦꯜ ꯀꯥꯔꯝꯃꯤ. ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯅꯥꯀꯣꯡ ꯌꯩꯁꯤꯟꯈꯤ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯍꯥꯏꯕꯅꯤ. ꯀꯌꯥꯃꯨꯛ ꯀꯨꯏꯔꯕꯒꯤ ꯋꯥꯅꯣ? ꯆꯍꯤ 6-7 ꯁꯨꯔꯝꯒꯗꯕ ꯃꯥꯜꯂꯤ. ꯑꯩꯅ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯉꯩꯗ ꯑꯣꯏꯈꯤꯕꯅꯤ. ꯑꯁꯨꯝꯅ ꯅꯣꯡꯁꯥꯕꯅ ꯀꯨꯞꯅ ꯌꯦꯡꯕ ꯂꯣꯏꯔꯒ ꯂꯩꯁꯥꯕꯤ ꯃꯆꯥꯗꯨꯒ ꯑꯍꯟꯗꯨꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯤ. ꯅꯣꯡꯁꯥꯕ ꯆꯠꯈ꯭ꯔꯕꯗꯨꯗ ꯑꯁꯨꯝ ꯌꯦꯡꯉꯒ ꯂꯩꯍꯧꯏ. ꯃꯐꯝꯁꯤꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯒꯅꯤ ꯍꯥꯏꯅ ꯋꯥꯔꯝꯕ ꯋꯥꯈꯜꯗꯨ ꯍꯦꯟꯅ ꯁꯥꯡꯗꯣꯛꯅ ꯂꯩꯅꯤꯡꯕ ꯑꯣꯏꯅ ꯐꯥꯎꯔꯛꯂꯕꯅꯤ. ꯂꯟꯂꯩꯃꯁꯨ ꯃꯊꯟꯇ ꯂꯝꯕꯤꯗ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯂꯤ. ꯏꯁ, ꯗꯣꯛꯇꯔ ꯍꯥꯏꯁꯦ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅ ꯐꯖꯅ ꯆꯠꯂꯣ. ꯑꯩꯗꯤ ꯉꯥꯏꯍꯥꯛꯇꯪ ꯇꯔꯪ ꯆꯠꯈꯤꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗꯣ ꯉꯥꯡꯈ꯭ꯔꯤ. ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯇꯨꯡꯗꯒꯤ ꯒꯥꯔꯤꯒꯤ ꯍꯣꯔꯟ ꯈꯣꯡꯉꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯛꯄꯗ ꯃꯄꯥꯒꯤ ꯑꯣꯇꯣꯗꯨ ꯂꯩꯀꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯣꯡ ꯆꯥꯗꯕꯗ ꯃꯃꯤꯡ ꯆꯠꯄ ꯄꯛꯆꯥꯎ ꯍꯥꯏꯕꯗꯨꯅ ꯊꯧꯔꯒ ꯃꯄꯥ ꯂꯩꯕꯥꯛ ꯆꯥꯎꯅ ꯑꯣꯇꯣ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯂꯩꯔꯝꯃꯤꯗꯨ ꯎꯕꯗ ꯂꯟꯂꯩꯃ ꯁꯥꯎꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ. ꯕꯕꯥꯒꯤ ꯊꯕꯛ ꯑꯔꯨꯕꯁꯤꯗꯤ ꯉꯟꯇꯥꯅ ꯑꯃ꯭ꯔꯤꯇꯤꯌꯥ ꯊꯛꯄ ꯆꯠꯂꯨꯕꯁꯤ ꯑꯣꯏꯔꯦ. ꯑꯍꯜꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯁꯨ ꯇꯥꯄꯛꯆꯥꯎ, ꯅꯪꯗꯤ ꯇꯥꯔꯤꯕꯅꯤ, ꯐꯖꯅ ꯍꯥꯏꯕꯤꯕ ꯌꯥꯏ ꯍꯥꯏꯕ. ꯍꯥꯏꯅ ꯊꯛꯀꯅꯨ ꯌꯥꯗꯕꯁꯤꯕꯨ ꯑꯩꯅꯔꯣ?
Napad hai ngamdraga aingondaga di tainarakaduda aina saruptanane Ta Bakchau da tainabagi wa nateda. Yarene ngangdana lay kaklone Lanlay madu tandi tallibani. Adubu wayam na ngangnaba talladuna adu makaraklaga mayum tamna lakminari. Laibak phaba haigadra thangnaba khulda mayum panbi mani atombiduga mamaduga mangolda phamlaga leirambadu ubada nena tabagi sorama hundui garidagi kumaaga Inetonga mamtonga lakpa kya kuirage phone kok tawrukpa yadro mane tonduna nangi phone dudi satchu chatana haima aidi ikaw kawe aigi phone yakhidra haibaga kari amuk tawbada yadrino laikhiba kuidriba daini nangbo phi subada kawdana hogatpada baltina dasinkhriba ahan boina leiba nattabani nei neton ahan ba leigera aman ba leigera ningthi na sijinnaradi kaisumda tawroi Bakchau na laibak chawdo samduna imungda pushinkibadu ubada manedu makhamuk tari Napa asina karino muktawra isina Ima nacha nupa siya karangang saktana to Mahak thaki natro lokpam macha makhak lairambadu mina namlaw lawkhrisa Sel changna laingaga wakhal tarakpaki mahut hanadagi hena phibam sokchilabra kainom tawrami Sumaina tawramba nate mahak oktabidana tawhalamba ngaktani Mana maram oiraga miyoi kayagi punchino yeng mangisi Lanlay maki mabokna Ngangi bani Chairi banin he Imangdadi hoi matung tawjararoi hekta mahaiba Thok onthok ragana karino ma hekta tawki Aisune shiba ngairi banin he Maraibak thijarabi isu sigi khanbada shiba ngamoi tawri Chahi so angang oiraktre khunchi yamna chawri Macha mamau oige haiba yamna lay Aikhoi adudaisu yamna hangai Amada kok thajakhrasi Sida sum leiraga kaidawni Hayawai phau leiba yagadaba sunate Aikhoi ningwal ahum leibabu nongmata punge phangi bari yengo Aisu khallibanin he Aina kitang kallingai sida hongdokpira sida haidana Lanlay mana Luhongbagi wariga sanabeno Ai hongkhiroi angang oiri Adumaina sum leibadi yaroine Napasina gyan tadrasu nama ama leiri haibasu nate Naboksina kayam kuina kandana leidawri Haujik suyeng mid usilaktre manata silaktre Si hairaga doktor na kari hairi Mamton haiba cataract haiba adune hai Makhal ani thokna doktor tongan bada yengdaba yaroi dawri Nakong sidi kitang lugadaba male hai Adubu yengaga khangani nine Nabok nina tawrisina manungse kandana nganna haibarasu haidi Chahi siya kanagumbadi tagat tekna Mapok kaidana leiba yamna leiri Aikhoi inimpoktuna halin midi yengo kiyabaga maubaga Aikhoi gisina khari hek hanuzaninga bahaiduni Ne sanatombi di yumda lakidrabra Sanatombi hairaga nahando Numidang wairamduda mamanabinena Nupira nupara khangdaba amaga put paujilay Yen galeraktana Noi mamana thong thak tawdana pijaraga chatkri Ahing leo haibasu yade Haujikti luhong panthanina makeup ki baton yamna lay Mangda ikhoi uramena ngayhak laklinena lai Kaino niya nachinthi haini Lakminari dugi masak khup phajadudi sit heknal Mamay mamit kado taraw Pura nupi da nupi malure aidi Kari kaudoino su khangmudraba Lanlay manok laga Nine ko ngawhalamabu oire Magi makeup tamkhibadu selbu kayam changkhige Aisu tamsira khangdene Yumdasu sumlay ningaktragum tawi Arimbagi tamhalurabani khali Mahi chade haibadi nataba Onthokna changkre Karino malayo hairi Sel khara piro hairaktana Imphal chatawba miyamuk koi thini Haujikandi phone da kapi haibra ama leira mali Adu yanaba phone apakpa ama leira se hairambani Takhoi mamagi Pharine Adune ai chak amukta thonggalukhige aboka wari sanaramo Thonguro Adumna leiringai Bakchau su thoklai Lanlay magi manena Haima ibungo Nangbu aikhoi tada kubergi macha natro Hoinine Aina mali dana khalibani Inamadi kamdawri Imade dum leiri Sen chandokpido tawri bro Hoi tawrano haibani yade Phattaba tawbasu nate tawjasanu kaidawge Nungsibiba mina nungsibirasu mi khatnarisi yamsile Se lawkhraga singningdaba singsina marolama
ꯐꯔꯦꯅꯦ ꯑꯩ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯆꯠꯂꯣ ꯄꯛꯆꯥꯎꯁꯨ ꯊꯣꯛꯈ꯭ꯔꯦ ꯂꯟꯂꯩ ꯃꯗꯨ ꯏꯃꯨꯡꯗꯒꯤ ꯃꯥꯏꯔꯦꯟ ꯑꯃꯒ ꯊꯥꯡ ꯑꯃꯒ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ ꯍꯩꯃꯥ ꯅꯪꯕꯨ ꯃꯥꯏꯔꯦꯟ ꯊꯣꯡꯒꯦ ꯍꯥꯏꯔꯅꯦ ꯏꯅꯦ ꯍꯣꯏ ꯂꯥꯛꯄꯒꯤ ꯉꯥ ꯃꯆꯥ ꯑꯃ ꯐꯥꯔꯒ ꯊꯣꯡꯕ ꯌꯥꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯕꯤꯗ ꯇꯥꯔꯒ ꯂꯩꯍꯧꯏ ꯁꯤꯅꯤ ꯏꯟꯗꯨꯅ ꯁꯨꯝ ꯊꯥꯔꯒ ꯊꯝꯒꯦꯁꯨ ꯍꯥꯏꯗꯦ ꯂꯣꯏꯅꯃꯛ ꯁꯤꯗꯣꯛꯍꯧꯔꯤ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒꯅꯦ ꯑꯩꯅ ꯁꯤ ꯑꯣꯏꯅ ꯄꯨꯊꯣꯛꯂꯛꯂꯤꯁꯦ ꯍꯣꯏꯁꯦ ꯀꯥꯏꯗꯦꯁꯦ ꯀꯅꯥꯗ ꯈꯥꯏꯍꯟꯗꯧꯔꯤ ꯑꯩꯈꯣꯏ ꯃꯥꯃ ꯂꯥꯛꯈꯤꯗꯥꯏꯅꯦ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔ ꯃꯥꯜꯂꯦ ꯍꯣ ꯃꯈꯣꯏ ꯕꯕꯥ ꯑꯕꯦꯝꯅ ꯃꯥꯏꯔꯦꯟꯁꯦ ꯑꯃꯨꯛꯇ ꯈꯥꯏꯕꯤꯌꯨ ꯍꯥꯏꯔꯤꯁꯦ ꯇꯥꯔꯦ ꯇꯥꯔꯦ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯃꯥꯃꯗꯨꯅ ꯍꯥꯏꯔꯛꯏ ꯂꯜꯂꯦ ꯉꯥꯅꯨꯁꯤꯗꯤ ꯑꯃꯈꯛꯇ ꯉꯥꯏꯔꯝꯃꯤ ꯅꯪꯕꯨ 3 4 ꯄꯨꯈꯤꯗꯥꯏꯅꯦ ꯏꯄꯥ ꯁꯛ ꯐꯖꯕꯁꯤꯅ ꯌꯨꯊꯛꯁꯦꯜ ꯑꯣꯏꯊꯣꯛꯈ꯭ꯔꯦꯗꯅ ꯃꯥꯃ ꯂꯩꯍꯧꯔꯤꯁꯤꯁꯨ ꯐꯖꯔꯦꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏ 3ꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯆꯥꯏ ꯑꯗꯨꯗꯤ ꯐꯖꯕ ꯇꯥꯕꯅꯤ ꯃꯥꯃ ꯅꯥꯃ ꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯦ ꯌꯣꯟꯊꯣꯛꯈ꯭ꯔꯅꯤ ꯑꯁꯤꯁꯨ ꯃꯆꯥ ꯈꯔꯃꯨꯛ ꯂꯧꯒꯦ ꯍꯩ ꯅꯁꯥ ꯂꯩꯁꯥꯕꯤꯅꯤ ꯀꯥꯎꯅꯤꯀꯣ ꯀꯦꯕ ꯀꯥꯟꯗ ꯀꯦꯔꯒ ꯂꯣꯏꯔꯦꯗ ꯃꯥꯃ ꯑꯗꯨꯒꯤꯗꯤ ꯃꯅꯦꯒ ꯃꯥꯃꯒꯗꯨ ꯂꯟꯂꯩꯃꯗ ꯌꯦꯡꯉꯛꯏ ꯂꯟꯂꯩꯃ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯝꯃꯒ ꯇꯪꯈꯥꯏ ꯇꯥꯔꯕ ꯃꯥꯏꯔꯦꯟꯗꯨ ꯄꯥꯏꯔꯒ ꯆꯪꯈꯤ